पुनमुक पिकाई खुमनबचरी मियामगे मफमदा सिटीजनशिप एमएमएम बिनगे matangda aigi wakhal kitang tentapna miamge mafam thamjage soikhiba suakpigani citizenship MMM bill 2016 habase koini samchamna miamna khangnaribase Bangladesh Pakistan Afghanistan hariba lamdamsing asidagi Hindu sing Christian Jain Sikh Buddhist Parsising ase India da freely migrate torpaya gani amasuk sahi taruk laireba matungda makhoising at the permanent settlement pigani haibani aduga hariba bill asina scheduled type area sing amasung special status fanglaba area sing habadi six sedungi manung challiba lamsing busu konsingani madumaknani Nagaland Mizoram Meghalaya singba lamdam singdasu irang hauruklibasi makhoisu yorokpadi matang aswai daina thamjaning yobo famde hairiba sigumlaba India punamakta satnagadoriba bill asibo Manipur people bin ngak thokpa ngamgani na hairakbo famase ayyo wakhalonda mase ahan mukta lalen thamjage masiuge maruiba maramdi karina matamda aikoina paba nainaba watbana masi Manipur people bill na citizenship MMM bill asing thokpa ngamgani haiduna khanbani Manipur people bill na hairiba sidi Manipur da sangpa nan Manipuri ama thokiba amasung sangpa matamda entry taromgadabani register taromgadabani aduga card ama paigadabani haibasi khatani wafam yauriba masida nan Manipuri na bholepe yaroi amadi lamlaibi yaroi haiba wafam phoba yaude aduga card paramdaba miyoibasu panis phangani haiba wafam yaude aduga card adu law matamda sel changani haiba wafam phoba yaude aduna Manipur people bill asidi samsamna hairabada chiedek pa kai gumbani masigumba chiedek pa kai amana asengba kai jaw amabu kai dongang thokpanga moy aduna Manipur people bill na citizenship MMM bill nga thokpa se soi tho abo famasi thamjage aduga ani subo fam amana Manipur India se democracy sanaba lebak ni democracy sanaba lebak ke khoi ki constitution na piriba se constitution na piriba sida yauriba se state legislative assembly na pass tawkhiba bill ama parliament na pass tawkhiba bill ama karigumba tamda bill ani si contradict thokpa taragadi article number 251 amadi 254 ki matung inna parliament ki ek adude hena power pigadabani parliament ki ek adu satnagadani haibani aduna Manipur people bill na citizenship MMM bill nga thokpai do sumata aswaida amukana suoi thora fam thamjage aduga ikhoina miyamna khannariba Manipur people bill ase ikhoina hope toriba me Manipur miyamna hope toriba ILPS kumna pangan thona leramgani ne khanba taraga su ILP makhoising adu lamlaibe yadaba amadi Manipur da sangpa matamda sel khara piraga card paraga sang kadona ha wafum leiba taraga su sahi taruk ki matungda makhoising adu permanent settlement ge permanent mafam piga dauri according to citizen MMM bin gi matungina aduna Manipur people bill satna bataraga so citizen MMM bin gi matungina kari gumabta kana phangwa wafum da mukasu leire aduga matang aswaida inamka thangjaning wafum amana ikhoigi former Prime Minister of India Atal Bihari Vajpayee mahakil nahani baladik BJP March haibo like aduda sumni yauri abadi India se one nation one religion oigadam habana maduda base torakanda na hujiki citizenship MMM bill se lakpo oigan han khalle aduga ambana RSS ki president na phongdokhibo form amada yumpham oiraga kariyana India se 2025 to 30 phawgi manungda Hindu state oigadabane ana adunane India ga yumlo nariba Hindu leiba leibak achowa singa sibo amato ina punsalakba yana nabagi damukta citizenship MMM bill ase chanarappo oigane masigi maramdi kariguna matamda Bangladesh ta leiriba total population ge 12.1 di Hindu ni aduga top 1.8 amana atop community ni higher singa sisu India da dumu free le migrant trok pa yabe yaba pili bill asina Pakistan da su pili Afghanistan da su pili aduga leiriba Bangladesh ki total population 16 crore 80 lakh 65,920 gi masida ikoina 12% pathokraba matungda aduga loina na atop community gi 1.8% pathoba matungda India da migrate torpa yareba se 2 crore 33 lakh 61,160 ga tuni aduga Pakistan dagi so sumaina 4% Hindu leiribasi India da migrate torpa yabagi population changa su hatu matungda apunba
population 20 crore 29 lakhs 80,000 to 201 ge manungdagi khoige India da lakpa yariba mioi masing ase 81 lakh 19,208 ne matawai sumai tawdana tungan tungan ba lam ahum haibadi Bangladesh Pakistan Afghanistan ki total population India da migrate torpa yariba mioi masing ase 3 crore 14 lakh 95,717 sige manung dagi 1 crore ama India da migrate tawkren khalase 1 crore ama na male India da migrate tawkren khalase 1 crore ama di north eastern region da sukchu sidam ke thunga dori masigi maru eba maramdi karigin haiba matamda migrate tawktoriba India da sangsalaktori mi sing ase afau pesa paiba nungai fabi mung na di kaidong chang oidra ne khale aduga sangaktoriba lairaba sing aduna thabu hingnabagi hingbada nungainabagi damakta sangaktoriba sing ado paisa paidabani na anak mufam thirakani laiba nungaiba thirakani meli India gi makhoi gi mi fawba laifam laitraba makhoi gi mi fawba subham nomfam laitraba nunga adu yamna wakhra mafum adu kaidong nungda lairo haba wafum ase thamjage aduga ya laibada nungaigadaba naksu nakpa aduga hingbada su nungaiba paisa tamba su nungaiba no eastern region da susoi dam ki 1 crore amadi thunglagani 1 crore sigi manungda 20 lakhs tang Manipur da yaur ena khanse ado eba taraga di hojik lairiba total population Manipur ki population ase koina maitai ni majority oi haidon lairibane maitai ni majority oi riba lamda masida maitai na nan Manipur singdagi heliba se only 40,000 khatani according to the 2011 census ki matung report ki matungina ado eba taraga de 20 lakhs amtang Manipur da sange ado eba taraga de leiramliba indigenous people ikhoi maitai gine pangalne aduga tonga tonga tribe ki population apunba siga nan Manipuri singi population aduga makhoi ni henkrani makhoi ni henke taraga de matam adu da ikhoi gi sida mixed culture mixed tradition ama thogani intermarriage ka system ama laani adu itaraga de इखुई सिदा इयान थोगा आनी अदोइबा दारगदि इसागी येल हौमी इसागी फुरुप लाइनिंग लाइसोल असि नोंग नोंग मांगसल आनी इसागी लाइनिंग लाइसोन कल्चर ट्रेडिशन असि ngakna lai thamba ngamloi doi daragadi ngasigi mirona hingbagi hanthok leite wafam adu thamjage aduga matung makha tarakpada in haijining wafam de hairiba citizenship mm bill asi karigi damakta sanari ban haibai oithokpa yaba maram khatang ni myam naina duni engse aigoi wakhaloni soikhiba sangpigane Manipur da fangliba khoni gi pothok sing ase khoina resource laite hai masi tasengna aram wafam ne resource aduki matik lai siroi chingi chingsang ase khoina ngasi chingoi nu uriba se singna tema se platinum ngaktani aduga Manipur da thau phangi gas phangi uranium phangi chromium phangi asigumlaba makhal makha kaya gi resource sing ase lauthokna bai damakta chip labor ahong labor dakar tare aduga hairba resource ase lauthoknabagi damakta none da Tamenglong da adigi khaidem lokon da process ke amrom India government na ga atopa company singa lautunar ga singre matam adu da yelhomi sing oiba maitai maitai fangan tongan tongan ba tribe makhan sing asina no objection certificate sing launu bhona pada athing ba piba aduna ngasi phobda lauthokpa ngamda dun leiri hairba sing ase mitopna masing henke bataraga de khoi gi yelhomi sing ase namthra ani Tripura da Tripuri sing yelhomi di oiriba Tripuri sing bo Bengali sing na phubi chaibi da namthraga moi gi khushi tawba moi gi atum mitopna sembo oigeba adumain tawdana Manipur se paisalakpa taraga de hairba resource sing ase phangdori masigi resource sing ase aina haijamba nate according to the 2030 hydrocarbon bijal ana Modi khoi gi prime minister honorable prime minister Modi no dokyo dugi makha ponani hydrocarbon bijal 2030 bijal haibse kari no yaur hydro habsni ising sing aseni carbon habsni mineral sing aseni 2030 fobugi manung da Manipur north east lairiba hydro ising sing amadi carbon sing mineral sing ase lauthokadam habi mm objective adun hairibasing ase lauthokpada line abagi damakta makhoching ase thajalakle bai bofam dusu le yamna maru bofam amani masimang noram basu yai lakra sanga ga sembe aba highway national highway lambi bo semdadana karor ke asanga ga cho batanen asang batanen ke hutlaga train pusulak liba maram di mineral singa se puthokpa da like hena bagi damakta hair basing asigum laba chiraba matam asida aikhoina makhoi di yelhomi nate makhoi di aduni adani haiduna ikoi community masel hunna ba se ya aduki matik khuraki ina lai saba saraga to kani kai chukana ba phangwai wa phone thamjage hayeng ꯑꯩꯈꯣꯏ ꯃꯁꯦꯟ ꯄꯨꯝꯅꯃꯛ ꯃꯥꯡꯃꯤꯟꯅꯒꯅꯤ
पुनमक इरोइबा हैबसु हैतबसु इराक मिनद्रिङाइदा अखोइ थाङौ खोंथाङ अमा थाङौ बाइदु याम चुमगनेन खल्ले अदुगा ꯑꯩꯅ ꯁ꯭ꯋꯥꯏꯗ ꯍꯥꯏꯖꯅꯤꯡꯉꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯍꯥꯏꯅꯔꯤ ꯃꯌꯥꯝꯅꯁꯨ ꯍꯥꯏꯔꯤꯕ ꯃꯈꯣꯏꯅ ꯁꯤꯇꯤꯖꯦꯟꯁꯤꯞ ꯑꯦꯃꯦꯟꯃꯦꯟ ꯕꯤꯜ ꯆꯠꯅꯒꯗꯧꯔꯤꯕꯁꯤ ꯏꯂꯦꯛꯁꯟ ꯃꯌꯥꯒꯤ ꯏꯂꯦꯛꯁꯟ ꯒꯦꯟ ꯇꯧꯅꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯑꯣꯏꯔꯝꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯑꯩꯈꯣꯏ ꯃꯃꯥꯡ ꯊꯛꯀꯤ ꯂꯩꯉꯥꯛꯅ ꯑꯃꯗꯤ ꯉꯁꯤ ꯐꯥꯎꯕꯒꯤ ꯇ꯭ꯔꯦꯟꯗ ꯆꯠꯊꯔꯤꯕ ꯃꯤꯇꯣꯞ ꯄꯨꯁꯤꯜꯂꯛꯑꯒ ꯚꯣꯠ ꯀꯥꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯁꯤꯡ ꯑꯁꯤ ꯃꯁꯥꯅ ꯚꯣꯠ ꯀꯥꯕꯗꯤ ꯂꯥꯏꯗꯅ ꯃꯤꯇꯣꯞꯅ ꯑꯣꯏꯅ ꯚꯣꯠ ꯀꯥꯈꯤꯕ ꯋꯥꯐꯝ ꯐꯥꯎ ꯂꯩꯈ꯭ꯔꯕꯅꯤ ꯃꯗꯨꯒꯨꯝꯕꯁꯨ ꯀꯥꯎꯟꯠ ꯇꯧꯁꯤꯟꯕ ꯀꯥꯟꯅꯒ ꯅꯤꯡꯁꯤꯡꯕ ꯐꯩ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯅꯕ ꯂꯩꯕꯥꯛꯅꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯗꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯌꯥꯎꯔꯤꯕ ꯄ꯭ꯔꯦꯝꯕꯜꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯅ ꯄꯜꯂꯤꯕꯁꯤ ꯁꯦꯀꯨꯂꯔꯤꯖꯝꯅꯤ ꯄ꯭ꯔꯦꯝꯕꯜ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯁꯦꯝꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯒ ꯁꯦꯀꯨꯂरिꯖꯝꯕꯨ ꯀꯝꯃꯨꯅꯦꯂꯤꯖꯝ ꯑꯣꯟꯊꯣꯛꯄꯒꯤ ꯃꯑꯣꯡꯗ ꯃꯅꯤꯄꯨꯔ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯕꯨ ꯌꯩꯈꯥꯏ ꯊꯤꯡꯒꯥꯏꯅꯅꯕ ꯁꯤꯡꯆꯦꯞ ꯊꯥꯖꯟꯕꯁꯤ ꯂꯦꯞꯄ ꯐꯩ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯄ꯭ꯔꯦꯝꯕꯜ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯍꯥꯏꯕꯗꯤ कम्युनिटी खरा खतंग तो बेस तौर कम्युनिटी खरा हुंदोअंब सिगुमलब सेक्युलर ओइदब मोसल असि कॉन्स्टिट्यूशन सुआ यादे असिगुमलब तंचीरब तंजा असिदा अइगिदि बीजेपी न लोइरे अइगिदि कांग्रेस न लोइरे अदुगा कांग्रेस न हरप खुदिमक्ता मतम पुनमक्ता अनेन खनगदमे बीजेपी न हरप खुदिम मतम पुनमक्ता येगनबदेन खनगदमे हाइबिगि अपिक वखल असि लैब तारगदे अखोय कोइदुंगदे चावखलोय असिगु अदुना अखोय मिकअप थोमिनरसि अफबा अचुंब खोंथांग थांगमिनरसि अदुगा लैंगाकनसु ngasi ngasi wafum kamarom phongdok piri madudi egoi citizenship amendment bill asina ekhoi gi lamdam masi sohan gadabi gi close yorum bataragadi madugi mayokta lepkani haiduna phongdok piri masi yamna lebakti wafum ni maramdi citizenship amendment bill asina lamdam masi sokna bai close yauri bra haibada hoju phokba naina biramda basi ju yamna kai ningai ni masi khudakta naina biraga afamba achumba khongtang thang birakani haibada miyam gi lengakta thajaba thamjari aduga क्लोज अमा हाफंद्रि फोबा बिल से पास तो बयारो है वो फम असि खितंग लांगद्रा न खंजे मरमदि आइने खंगजबदा खंगबो वाटपन नरमबसु याय खंगब लेरगदि सजेशन तो बिरो आइगे सोइबदो सिमदुक सके हाउस अमदा फ्लास तो खरबा बिल अमदा हाउस अमदा पास तो नबगी दमकता पुथोप मतमदा चक्वामा आमे हेंजनबा वाटपदा मदु पुथोप यादे अदुगा अमुक्तंग पुथोरकिबा बिल अदु कोमा आमा नत्रग वाही अमे हेंजनबदा पुथोप यादे अदुगा मतौ करमाय तौरगा लोक सभादा पास तो खरबा बिल अमबु राज्य सभादा कोरोस अमा हापगा पुथोकदर मा वफम यामना पोफमने अदुना हाइबा असिगुमलबा तंजा असिदा इखोय मसेल हुन्नबसि तोक्से अदुगा इखोयना एमपीबी मणिपुर पीपल बिल दा थाजबा थम्मिबा इ ngसाइसु हाइजिकिबदा मुकसु निंगसिंगजगे थम्लिबा मणिपुर पीपल बिल जी असेम पिरप तारगदि इखोय कनबा ngमगन हाइबा वफमसे सुंगा ngमोय मरमदि सिटीजनशिप एमएमएम बिन हाइरबसे बांग्लादेश ngसाइ हाइजिकिबदुनि संगसलकदुर मिसिंग अदु सही तरुक मदुंग सेटलमेंट पिगन हाइदुना अदुना मणिपुर पीपल बिल गी कार्ड अदु पारग सही तरुक लेरबा मतुंग द मोय परमानेंट settlement soidam kita agar kani pichu pifam to according to the citizen amendment bill aduna manipur people bill na kaidong da citizenship amendment defense to boy thogloi masibo bi defense to gadena khanba sidi ngaprum mamai de khujin na sikpa pangkha oigani aduna khoi mikap thongminarasi wakhan taminarasi apum khongtang thaminarasi nattaba taragadi amubu megni iduna lehogani amasung tungi mirona se khoi bo gai khumnab jeladen tinchin afam oigani punamu puthagachari